Mamang Thagi Taragamanga the Churachandpur District Headquaters at thokkhiba Thoudok aduda AK-47 paiba kuki lalhauba sing yaubage khudam changdam phangi Thoudok aduga mari Leinana FIR nipan loukhatpaga loinana case anide CBI de Sinnakhre haina Chief Minister N Biren House the thamkhre Housing Chathariba Manipur Legislative Assembly ki bifam the opposition ki MLA K Megachandana calling attention oina Loukhatladuna Churachandpur Police ki Head Constable ama suspend thokkhibaga mari Leinana Churachandpur District Headquarters the thokkhiba Thoudok adugi matang hanglakhiba wahang amagi paukum oina Chief Minister N Biren pafam asi House the thamkhibani Opposition ki MLA K Megachandana Pukhalakhiba calling attention adugi paukum pitaduna Chief Minister N Biren makatana hai Haukiba February Taragamanga the Churachandpur the thokkhiba Thoudok adu yamna laibak thiba amani Thoudok adu the police personnel Charok Assam Rifles personnel ama amade Micham Nifugo Humdoi aso apanangke Thoudok adu the miyoi anina laikide Numit adu the AK-47 rifle paiba kuki lalhauba sing yaubage khudam changdam phangi Thoudok adu ka mari Leinana FIR case nipan Loukhatle FIR case nipan asigi manungda case ani di CBI da Sinnakhre loinana miyoi kun masak maming khangdoktuna makhata na lobi oiba thabak loukhatnaba khongthang paikhatle asigumba Thoudok asi makhata na thoktanaba laingakna agamba thakda hodari haina so Chief Minister N Biren House the thamkhre Matang kitang amulya purga matang tholak pai law and order ki violence ki mayam sing se muk phagadra na mukhalaga hekta tholak pase masi ya chauba mai thadokhiba khotri mari lenana sarkar na kari lokhat pire haina aina hangjari ba wafam kharasi thambiu house ta thank you sir tawboya ba security ki life aduga leiriba property kangadabani aduga yaningai mission prajari sokana ba restraint to haiba sigi makada paikhat kibani adu laibak thidna moi lakpa ani sigre moi kanifu go humdoi civilian soe security personnel da police ki da taruk soe aduga yarama samay kolama soe sagi akoi madugi video recording kari loina ikoi sar yenge thigalle tawre AK-47 paiba armed militant madudai da ubagi pot le haiba pot mayam se koi loina FIR da palakanda FIR Nepal reserto isa FIR nipan resort of Busiki Manunda Animati Busiki arms ki Kariki Yauba, the Kagikra, I Luina Hierarchy say that Animati CBI the interest of Jagre, Honorable Speaker sir, Aduga, I said the Mi Kun Gumba, quite identified to it. Sigi Irang Stella Aga, Mopsida Sangaga, the show Pistamay Tananaba, the SP the Opista attack Tonganova Honoramba, Duga, the Sigi Banglo May Taba. Khotpa yauri bas mayam sige khoi mi kun gumbo ju khogi manungda identify tore aduga FIR case nipan lokhale aduga loinana khoi case ani madi khoi CBI da transfer tokre maramdi madugi involvement of militant oiramba yabge khoi chingna ba khoi da madugi footage kari khara leibadagi adumai tawna sir khoi kanna government gi side gi sugumba thabak se makhata na thoktana ba haidana khoi am kan honari